Ahan Magtada, Midjang Tabiriba, Amadi Tabiriba, Singo, Nirmla Tangjam, Nataram, Nokjari, Ikono, Kurumjari. Hauzik, Makasata Zarakpada, Lantok Jari. Nasigi Matamatam Wapham Amadi, Rashi Phal. Lokotjari Basi. Ahan Bada, Matamatam Wapham, Lokotjagi. Sana Lebak editorial kalam dagi. Sige ahan bada nga sige kang laipak ki mera dagi. Ining thau sana jaw Malaysia ba Manipur maning tamba laibak ama oirami haibagi symbol ni kaubigano. Hariba sini nga sige matam gi Wapham gi ahan bada lakhotjari basi. Raja Sabagi MP Oiriba ining thau sana jaw Malaysia ba asi Iraibak Manipur asi chahi lising kaya ning thau pan balaibak ama oiduna maning makha tam na lairami haibagi asing ba symbol oiduna lairabani lairibani haujiksu ining thau laisem ba sana jaw Malaysia ba sana konungda ngan thoiduna lairiba maramna Manipur gi miyamna maning makha tam na haina humna palamba Manipur gi ining thau ni haiduna mapung phana ikai khomna ba adu ulibani Adubu laibag tibadi ining thau sana jaw Malaysia bana Raja Sabagi MP oi khraba matung dagidi miyoi kyana ining thau gi mafamda mingauba matamda Raja Sabagi MP sana jaw Malaysia ba haina yamna yangna kaubagi chatnabi ama lakli mingau asimak Manipur lengaki phamnai ba kaya amasu ningthau sana jaw Malaysia ba haina ikai khomna ba utuna kaubagi mahuta MP sana jaw Malaysia ba haina yamna yangna tarai na kaubagi chatnabi ama lakugum tawre Masida Maning makha tamna haina humna chahi lising kaya ining thau pan balaiba ama oiramba Manipur gi aseng ba symbol oiriba ining thaubu icham chamba mioi amagi thakta natragana India gi lengak sasan da yawba MP ni haina haibadu dang oina urakba asi thamoi kainingai oiri Manipur gi konung oiriba sana konung da haujik ining thau sana jaw Malaysia bana ngan thoiri Manipur maning makha tamba laiba ama oirammi haiba adu ining thauna mayak seng na takli Jing amasung tamgi praja miyam na ining thaugi khong soktuna awang bathaki thaugalon adu utuna lagi hek mathang ni haina khanjari adubu ngasidi ining thau asi micham praja amagi thakta natragana lengak loi amagi thakta leire haina khanarak pagum tarok padagi maning makha tamba leiba ama oiramba ning tambagi symbol oiriba ining thaubu leibak miyam na hanna yamna lumna launaramba adugi khara hantarak pagum tarok pa asina Ning tambagi symbol asi mami samlak labra haiba haina miyam gi thamoida phawbugum tawri pumnamak asigi mathakta ining thau sana jaw Malaysia bana doctorate ki mingthol ama handak phangki badagi miyoi gyana ining thau haina kaubagi mahuta Dr. MP sana jaw Malaysia ba haina kaubagi hainabi amasu leirakpagum tawri haibagi miyam gi thamoida phawriba masidi maning makha tamna jahi lising mangarom haina humna ningthau pan ba leibak ama oina leirakpa Manipur asi Bharat ki phibanung datin kibadagi aikhoigi ningtamba adu mangkibani Bharat tagi hana Manipurna masagi oiba lenga lingba amadi masagi oiba constitution chatnaba hali haibasisu malem gi leibak singna adumak khanglibani aduna ningtamba Manipur ama oirami haibagi mayek sengba kudam sing adu itihas ki leimaida mayek sengna amadi ahingba kudam changdam oina loina leiri haibasi UNO na phawba mayek sengna khanglibani aduna Manipur gi konung oiriba sana konungda ngan thoiriba ining thau sana jaw Malaysia bana leibak asigi ining thau ni haiba adu sukkaw kawbidanaba honabiu ipa ipugi khongul liduna maning tamba leibak oiramba Manipur gi ningthau oiramba singi charun surongi ni mayek sengba Manipur gi ningthau oiduna ningtambagi symbol oiri haibadu kawbidanaba fagani loinana Manipur gi famnai bi kaya amadi miyam masak khanglaba miyoi kyana ningthau sana jaw Malaysia ba yamna
Nangna yangna MP sana jauba lishamba haina mingau ba sisu tokpiduna ining thau haiba asina mang thaduna mingau biduna Manipur gi ning tambagi symbol ining thau sana jauba lisemba oiri haibadu kaubidaba haibasina iraiba Manipur gi afaba oigani haibasi khangbiba chungani khali makatarakpada pandamdagi muk lokhotjagi chahi ama helaba lan asi lusinana basinbiu Manipur gi yelomi sing asi nomadi khudong Tiba kayamu mayok naba yabagi oithokpa leirakpagum tauri masigi maramdi lamdam asiga yumlo naduna leiriba Myanmar da thogliba irang asina nakoinana Manipur gi demography da akaiba pirakpa noma nomagi helakpana maram oiraga ingna chekna leiramba lamdam asi nasigi tai leita fam khangdraba tangdu leita draba lamdam ama oirakpa haurakle haiba yai Myanmar gi ngasigi lengak asina leipak aduda khunda duna leiriba miyam da piba ithil sing aduna Maram oiraga Maraibak Manipur Maraibak Myanmar thadok laga yumlo na balaibak da changjafam law na bagi damak lanjanarakpa sing maru oina Manipur da lepa laitana changsilakpadagi kanghaudana thokpa ising ichawgumna miyoi kyamu changsilakpadagi state asigi ngasigi lengak da achawpa jaitheng pirakle ngasimag lamdam asida thogliba lan asimag ngasigi India lengak na matam chana laksin dabadna maram oiraga makhal makha kayagi awaba kayamu state asida thogalakpa singi manungda kanglon kaina umang kokthoklaga popi thajilakpa loinana nauna changlakpa makhoina hana lairamba yelawmi singda akaiba pirakpada natana Manipur gi ningsingba thoktraba matamdagi leiraklaba yelawmi singda atamnana Landarakpa asina maram oiraga thoganingdaba thodok thorakpana maram oiraga ingna chikna yelhomi singna khunda leita duna leiramba ngamhallaktanabagi achoba maram sing oirakpa asibu ngasigi India lengakna haksina lauribra natragana laudribra haibagi achoba hangsing hangnabagi maram sing ohellakle asigumba kaya asina maram oiraga India gi awang nongpok state ama oiriba Manipur da tangdu leita daba lamdam ama oiduna thatra ni thoi hena leirakle umnamak sing asi Manipur da pankiba haukiba lengak singna asoiba kaya leirakhi dabadagi aroi oirabasu ngasigi state lengakna awaba kaya mayok naduna thengnaraba yaba thengnabada India gi center lengakna komthokna khanbadagira natragana lamdam asigi Yellow Singbu India gi citizen ama oina khanbagi chang hanthakhrabra haibagi chingnaba lamdam asigi miyamna khannaba horakpagum tawri haibi yai adubu haukhibana haukiba oirabasu ngasigi India lengakna Myanmar gi yumlo naba lamdam ama oiriba Manipur da thengnariba awaba singasina India lengakta na koinana akaiba pirakadawri haibasi ngasigi India lengakna khangbagi matam thengman khrabra khali Maramdi kuki narco terrorist sing asina makhoi gi oiba tongan ba lamdam amagi manglan adu mangfauna na basin bagi poram yatpada ahan bada Manipurna awaba chaitheng panglabasu anishuba amadi ahum subadana India da soklakani haibasi ngasigi India lengakna khangba chunggadra khali amabu oiro yalawmi oiriba ngasigi India gi citizen oiriba Manipurda sin ningsing bathok traba matamdagi oiraklaba leiraklaba Mitay singmi tami singbu ngasigi India lengakna India gi citizen ama oibagi ikai khumnaba ngakpada nauna changlakpa kuki narco terrorist singbu laksindrabadi India lengakna Manipur gi lawmi mitay singmi tami singna pendabagi kholaw soidana laurakadra khale maram aduna ngasi Manipur gi lengakna India gi center lengakta warabasuwana atabai ama khanghanba chahi ama helaba lan asi loishinanaba akhanaba thorang amagi makhada makhal makha kayagi pambai sizinaba chunggadra haina khali masini pujarakli bangasigi matam gi Wapham pandamdagi lokhatjaba makha tarakbada amu asigi Rashi Phal amu mayam puna taminasi atenba break amatang lawjari Kadai bu sat lisan ni mesin nu pasi ba na la ho ba se sem ge de hai da na asai kong ku ka se sating tho kap ning ge dai o pore kai nu pai le mi sila na la ho ba se seng mi dai da kadai sat loi no o pore ha kai nu por oi ba o nang na sawo phan na ba ano ba na la pore kadai no pusalo mai ba ha ada ke len ta ba do khori do mai na sidi hor roi do roi aduga nungsa sabadasu petho roi plastic nati mase maman ju hongna phange manipur da
मोइनने मेचिन जु साजबा अदुगा पोस्ट जु मोइना साजबने एसेसरी जु मोइना साजबा कथा होइदा सारिनो सिंगमे ओइनाम थिंगन दे लेबा कॉन्सम एंटरप्राइजेस ना साब अदुगा मणिपुर लेबा तिन योंबम दुकान हाइदि हार्डवेयर खुदिमक्ता लोइना फंगे अपामा मसु अपामा सांगबा लोइना फंगे अदो अइदी मचुसे अंगांगमनेना पामिबो नंगना अंगांगो पामे खंगबदरबु अइना असंग मसुइना लेरेइनि मयाम से सिजिनबियो कॉन्सम एंटरप्राइजेस ना साबा इसिंग यानबा नला Imphal West District ki Dingthemcha Karong da laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam ga chunaba mawngda sel yamna changduna layengli Social Welfare Department ki license makha da chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibida natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida lairiba staff pumnamak national amasung international gi thakta training fanglaba ngaktani hapta khuding gi medical officer na treatment lawriba khudingmak routine checkup tawduna yamna cheksin layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem laiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu Hangdokchare Lamjing the Addiction Rehab Center, a center for Yellomi Rehabilitation, Kangabo Part 3, Lamdaibong. Shinja Langjariba, Tobal District Ladiba Tonga Tonganba, Imamera Pibising, Nisagi Ipaka Lukraba, Afaba Pataba Kantabangam Drabakunai Asigi, Inkalagiba Nahasik, Idam the Masida Todo Watokaya the generically. Asigamakaya Sidi Makoiba Chumba Lambida Puranaba, Afaba Kunagi Kanglai Paki Wakal Kanmangamba, Yellomi Ama Oinabagidama, Loina Masama Tanta Marom Dom Lepchabangam Nanabagidama, Honajariba, Lamjing the Addiction Rehab Center. Center asidabu leirabadi makoida seminar phagalanba amadi tonga tonba training kaya piduna takpi tambigani makoina thabak chujaduna yumda lehoriba ahal mansing amadi masasingi senilon mateng pangma ngamna honaba center asida gym amadi yoga gi khudong saba piriba mafamni adom adongi nisada laicuduna leiraba isa isu sing thambada lupa amata logjadi tawbudadi adom adongi nisada laichuru isa sing atu purokpa matamda club natraga lamdam adugi maira paibiga loina birakadabani amadi lokthokpa matamda su club natraga maira paibi loina biduna lokthokpigadabani masage hijabu sinfam punamak campus asigi manungda sohanjagani amadi masana tawjariba thabak sing adugi sel masana phangjagani mafam asida chaba thakpa leibagidama free oijagani masagi senthok leijadaba sing chanaba sinfam piduna training kaya tawjagani lamjing the addiction rehab center honajaribasi khunai asigi nahasing asi kanana bagidamaktani loinana pukchel chawrba singna lamjing the addiction rehab center asida tengbangbiu lamjing the addiction rehab center miyamgi matengna chalaijabani matamatong matungina center asida tengbang lapasing media gi thongna miyamda laukthoktu khanganjagani loinana lakliba april gi tang 13 Nungtil pung ama taba matamda club amadi maira paibi gi representative singna lamjing the addiction rehab center da lakpiduna akhanaba meeting ama pangthok chagadoriba asida saruk yabiu hana pau phangbi kraba sing amadi pau phangdriba club amadi maira paibi singna soidana mafam asida lakpiduna saruk yabiu nisagi ipakta laicuraba mihoi sing miyamga mimana na hingna bohonabada miyamna lamjing the addiction rehab center asibu tengmangbiu Akopa Marol Gidamak 8413-003-115 Loinana 7005343-920 Hariba number Sida Pau Pobio Lengsin Biraksi MM Vision Center Kangabok opposite KM Blooming Higher Secondary School Mapam Asida framed 50% ki discount pizari Loinana Blue Cut Amadi Blue Cut Photochromic Logo da Ahongba Mamalda Phangbigani Kangabokta Leriba KM Blooming Higher Secondary School gi hek opposite Leriba MM Vision asi ayuki pung mapandagina numidang warangi pung mga phawba nungtigi hangduna leijari mafam asida village volunteers singi hena khudong sabasu pizari
relief camp ta laiba satra satri singi khudong chaba kaya piduna laksari makha tana su pijakigani emergency da mitta phattaba changba phau yokup nungjreng asina chingba changkhrabadi wabiru raganu madugi damakta khudakta lokthokpa yabagi khudong chaba su Vision Center khangabokta khudong chaba leijari loinana anoba khudong chaba amana hangdokchari Vision Center Hairo branch near CSC Hospital Hairo masigi damakta call tobiu 8787496898 loinana 9383091048 loinana Vision opposite KM Blooming Higher Secondary School asigi number na 8787496898 amadi 7005754 Amukahana tabiribasing amadi mediang tabiribasingbu taram nokchari Pusparani Lashumna Sumayabu Taram Nokchari Loinana Ikok Nona Kurumzari hojik asigi Phal lamuk mayam puna taminasi asi numaizinomet megitang taragamapan English singani kunga humdoi kalen gi taragama thoini panba numit numaijin numit asigi Phal mayam puna yingminasi aduga kari lay habidu mayam puna tanaminasi asigi thamjariba mobile number tabi hodabasingna 7005-707-808 hariba number asida call tawbiraktuna apamba isai khanbai khudong chaw thamjari ngapigani soiba sigidamak Phal khangbinabagi damakta thamjari Rasi Simana Manido Horofo Kainom Torida yadabane Romi adhikari mayom taram nokchari Kits Yaw Mingse anobani habtare Novani Yam no Ima singam tama Himalay Mayum Premila Taram Nokchari Aduga Mama Bala Konsengbam Eni Nini Meno Singam Mama Tama Tagachari Aduga Facebook page ta library ba mayabusu hana Tagachari call singa si diam ngalida call si dum pai Rasi su dum tahaw yarni Rasi haudri bani na ko ado Muslim lang asigi yeng asing kaleng gitarama thoini pan bayay faraba no mai sinumit tang taraga mapan megi ising ani kun gamari yai faraba numit asigi karomda daw lady kadomda na daw mangi habado puna mu yeng minarsi hawbiro asigi ahan bada mes Rasi chawkhatba fagatba pangthokningba pangthokba aigi mi masing yamba Mating pibi behengat pa luching besing na chanbi ba numini santi lairagani pakang loisabi singi oinadi nuksinagani adu mahiroi singi oina lausing hengalagani bris Rasida sel chatlabasu aruba thabakti pangthoklagani anauba pot leiba yagani luching besing na nungsibiragani yesinba kalakbasu lairagani pakang loisabi singi oina machanagani mahiroi singi oina honaningani Methun Rasida asauba kananingba loinaragani isana tapthana honazarabadi afaba phal fanglagani gari tamna thawgani thabak machadi pangthoklagani pakang leisabi singi oina lau tawnagani mahiroi singi oina wakal charang nagani karkat Rasida pangthokning bakharadi pangthoklagani pungning wakal thabak ta tamna phagalagani anoba pot leiba yagani lamchat pa hai singani pakang leisabi singi oina wakal managani mahiroi singi oina budi chawkholagani Singarasida khudong chaba thengnaba hanadagi phagatpa thoram kaya mai pakpa chanbiba mateng pibiba hengatpa lamdu chatpa mitinaba kanaba phangba numitni pakhang leisabi singi oina amata oiragani aduga mahiroi singi oina honaningani kanya Rasida hakchang wakal thabak thoramda afaba chawkhatpa aigi mi masing yamba chathok chasinda khudong chaba luchingba singna nungsibiba Santi laiba numitni pakang leisabi singi oina nungsinagani mahiroi singi oina wakal chawkhatlagani Tularasi thabak thoramda hai singna hona jagani sel fangba khara chatpa numitni khajiktang da pen daba thengnaragani achauba singna chanbiragani imungda charang nagani pakang leisabi singi oina lau tawnagani duga mahiroi singi oina hona ningde brisik Rasida mi tinabada hai singba tangai fadabani achauba luchingba singa tinabadagi chawkhatpa fagatpa piragani mamal
ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯁꯥꯒꯩꯅ ꯌꯦꯡꯁꯤꯟꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯨꯗꯤ ꯍꯦꯟꯒꯠꯂꯒꯅꯤ ꯙꯅꯨ ꯔꯥꯁꯤꯗ ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯒꯠꯄ ꯑꯐꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯤꯆꯪ ꯍꯦꯟꯒꯠꯄ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯅꯨꯃꯤꯠꯅꯤ ꯂꯨꯆꯤꯡꯕ ꯊꯧꯁꯤꯟꯕ ꯑꯣꯏꯔꯒꯅꯤ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯆꯥꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯗꯨꯒ ꯃꯀꯔ ꯔꯥꯁꯤꯗ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯒꯅꯤ ꯇꯤꯟꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕ ꯌꯦꯠꯁꯤꯟꯕ ꯅꯨꯃꯤꯠꯅꯤ ꯃꯀꯣꯛ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯅꯤ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯏꯃꯨꯡꯗ ꯏꯪꯅ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯆꯥꯎꯈꯠꯂꯒꯅꯤ ꯂꯧꯁꯤꯡ ꯀꯨꯝꯚ ꯔꯥꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯃꯥꯌꯣꯛꯅꯕ ꯁꯦꯜ ꯐꯪꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯁꯛ ꯈꯪꯕꯤꯕ ꯍꯦꯟꯒꯠꯄ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯅꯨꯃꯤꯠꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯦꯛꯁꯤꯟꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯍꯦꯟꯒꯠꯂꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯈꯠꯅꯅꯤꯡꯕ ꯃꯨꯛꯅꯕ ꯑꯁꯥꯎꯕ ꯂꯣꯏꯅꯔꯒꯅꯤ ꯒꯥꯔꯤ ꯊꯧꯕ ꯂꯝ ꯇꯨ ꯆꯠꯄ ꯆꯦꯛꯁꯤꯟꯒꯅꯤ ꯁꯣꯛꯀꯟꯒꯅꯤ ꯆꯪꯖꯔꯛꯄ ꯀꯟꯈꯠꯂꯨꯒꯅꯨ ꯁꯥꯟꯇꯤ ꯂꯩꯇꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯗꯦ ꯃꯁꯤꯅꯤ ꯉꯁꯤ ꯔꯥꯁꯤꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯑꯗꯨꯝ ꯐꯅ ꯆꯠꯂꯦ ꯉꯁꯤꯒꯤ ꯔꯥꯁꯤꯁꯦ ꯅꯅꯥꯎ ꯀꯣꯟꯊꯧꯖꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯀꯣꯂꯔꯁꯦ ꯑꯗꯨꯝ ꯇꯥꯔꯝꯃꯅꯤꯅ ꯈꯜꯂꯦ ꯀꯣꯜꯁꯦ ꯌꯥꯝ ꯉꯟꯅ ꯇꯧꯕꯤꯔꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛꯄꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯈꯪꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯇꯥꯕ꯭ꯔꯣ ꯇꯥꯖꯩ ꯒꯨꯝꯕ ꯔꯥꯁꯤꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨ ꯑꯩ ꯏꯁꯥꯒꯤ ꯔꯥꯁꯤꯗ ꯉꯁꯤꯗꯤ ꯐꯩ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨ ꯍꯪꯖꯔꯒꯦ ꯇꯧꯕ ꯉꯁꯤꯁꯦ ꯌꯥꯝ ꯐꯔꯦ ꯀꯨꯝꯚ ꯔꯥꯁꯤꯁꯦ ꯅꯦꯠꯋꯥꯛꯇꯤ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯑꯇꯣꯞꯄ ꯃꯣꯏꯗꯒꯤ ꯏꯅꯥꯈꯨꯟꯕꯤꯅꯦ ꯃꯦꯗꯥꯝ ꯏꯆꯦ ꯏꯅꯥꯈꯨꯟꯕꯤ ꯑꯁꯤ ꯐꯣꯟ ꯇꯥꯕꯗ ꯉꯁꯤꯗꯤ ꯑꯩꯒꯤꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯌꯦ ꯔꯥꯁꯤꯐꯣꯜꯗ ꯑꯐꯕ ꯑꯣꯏꯔꯒ ꯁꯣꯝꯗ ꯑꯐꯕꯗꯣ ꯀꯔꯤꯝ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯐꯩ ꯐꯠꯇꯦꯁꯨ ꯑꯗꯨꯝ ꯄꯥꯎꯗꯝꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯆꯥꯟꯅꯩ ꯆꯥꯟꯅꯗꯦꯁꯨꯕꯀꯣ ꯏꯆꯦ ꯍꯣꯏ ꯑꯩ ꯉꯁꯤ ꯑꯩꯅ ꯇꯧꯔꯛꯄ ꯑꯗꯨꯝ ꯆꯥꯟꯅꯕ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯣꯏ ꯍꯣꯏ ꯃꯤꯁ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯂꯤꯡꯖꯦꯜ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯅꯦꯅꯦ ꯋꯥꯏꯈꯣꯝ ꯊꯣꯏꯕꯤ ꯅꯅꯥꯎ ꯀꯣꯟꯊꯧꯖꯝ ꯅꯣꯡꯊꯣꯡꯕꯝꯁꯤꯡ ꯃꯤꯊꯨꯟꯒꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯏꯆꯦ ꯑꯕꯦꯛ ꯈꯥꯡꯉꯦꯝꯕꯝ ꯔꯥꯁꯤꯐꯜ ꯃꯤꯁ ꯑꯩꯒꯤꯗꯤ ꯕ꯭ꯔꯤꯁꯤꯛꯅꯤ ꯍꯥꯏꯕ ꯃꯥꯜꯂꯤ ꯏꯆꯦꯒꯤꯁꯦ ꯁꯟꯊꯣꯏꯒꯤ ꯇꯨꯂꯥ ꯔꯥꯁꯤ ꯍꯥꯏꯕꯤꯔꯛꯏ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯕ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ ꯉꯁꯤꯁꯦ ꯇꯈꯦꯜ ꯆꯪꯕꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯕꯦ ꯋꯥꯏꯈꯣꯝ ꯑꯃꯔꯖꯤꯠ ꯈꯨꯃꯟꯁꯨ ꯕ꯭ꯔꯤꯁꯤꯛꯅꯤ ꯍꯥꯏꯕꯤꯔꯛꯑꯦ ꯕꯦꯁꯤꯛꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯔꯤꯁꯤ ꯈꯨꯃꯟ ꯇꯨꯂꯥ ꯑꯗꯨꯒ ꯑꯍꯤꯡꯗ ꯊꯣꯛꯄꯤ ꯇꯟꯗꯟ ꯏꯃꯥꯏ ꯄꯦꯝꯃ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯍꯤꯡꯗ ꯕꯨꯟꯗ ꯇꯟꯗꯟ ꯊꯣꯛꯄ꯭ꯔꯣ ꯌꯥ ꯆꯪꯉꯛꯄꯗ ꯊꯣꯛꯄꯅꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯑꯍꯤꯡꯗ ꯇꯟꯗꯟ ꯊꯣꯛꯅꯗꯦꯀꯣ ꯑꯍꯤꯡꯗꯗꯤ ꯅꯪ ꯇꯨꯝꯃꯕꯅꯤ ꯎꯔꯝꯃꯣꯏꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯎꯏ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯥꯏꯗꯤꯁꯦ ꯑꯍꯤꯡꯗ ꯊꯣꯛꯄꯤ ꯇꯟꯗꯟ ꯍꯥꯏꯁꯦ ꯑꯃꯈꯛ ꯊꯣꯛꯑꯝꯃꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯁ ꯃꯣꯇꯣꯝꯕ ꯊꯣꯛꯆꯣꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯌꯥꯝ ꯌꯥꯎꯋꯦ ꯃꯣꯇꯣꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯤꯡꯅꯦ ꯇꯣꯛꯁꯤꯛ ꯍꯣꯞ 70 ꯍꯥꯏꯁꯤꯅꯤ ꯋꯥꯎ ꯋꯦꯜꯀꯝ ꯃꯃꯥ ꯏꯕꯦꯝꯍꯟ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯥꯏꯃꯌꯨꯝ ꯄ꯭ꯔꯦꯃꯤꯂꯥꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯔꯥꯁꯤꯐꯣꯜꯁꯦ ꯀꯩꯅꯣꯝ ꯇꯧꯗꯧ ꯃꯥꯜꯂꯦꯗ ꯑꯩ ꯃꯤꯁ ꯇꯥꯍꯧꯔꯤ ꯔꯥꯁꯤꯐꯟꯗꯣ ꯀꯩꯅꯣꯝ ꯇꯧꯔꯤ ꯁꯤꯡꯈꯩ ꯑꯦꯜ ꯕ꯭ꯔꯤꯁꯤꯛꯀꯤ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯔꯤꯁꯤ ꯈꯨꯃꯟ ꯊꯥꯒꯠꯆꯔꯤ ꯍꯤꯃꯥꯆꯟꯗ꯭ꯔ ꯁꯈꯤ ꯈꯣꯝꯗ꯭ꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯨꯟꯁꯤꯕꯁꯨ ꯉꯁꯤꯗꯤ ꯌꯧꯁꯜꯂꯛꯑꯦ ꯀꯪꯂꯩꯄꯥꯛ ꯂꯤꯡꯖꯦꯜ ꯀꯔꯣꯝ ꯆꯠꯂꯨꯕꯅꯣ ꯁꯣꯝ ꯌꯧꯁꯜꯂꯛꯏꯁꯦ ꯃꯃꯥ ꯇꯥꯎꯔꯦꯝ ꯄ꯭ꯔꯃꯣ ꯏꯆꯦ ꯌꯥꯏꯁꯅꯥ ꯃꯉꯥꯡ ꯃꯀꯔꯅꯤꯀꯣ ꯍꯥꯏꯁꯤꯅꯤ ꯅꯅꯥꯎ ꯀꯣꯟꯊꯧꯖꯝ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯅꯔꯍꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯔꯍꯔꯤ ꯍꯥꯏꯁꯤꯅꯤ ꯊꯥꯏꯅꯒꯤ ꯃꯤꯡꯁꯦ ꯐꯖꯩꯌꯦ ꯃꯃꯤꯡ ꯅꯔꯍꯔꯤ
mayam thagachari hana hana adu mayam di haibire adu kolam su laga leire adu Facebook page ta su yam haibire kumbagi su haibire aigi rasi phajai he haibire dot na ibong bisesor thangjam good morning aduga wanglen mangang maitei Rajendro yumnam thagachari sanatomba maitei mithungi haibire kolam tang marak thasa huige mayam hello good morning hello Tajare taram nokchari bing lai fam haibiu moi thoba dagi thoram subita ne ima subita taram nokchari ima sai singona birabro sak sing honare tare kai mathian jabirage hawai thongba chai ngasi thi mang je hawai thongba ado shuri tari tawbasida ado tummage taw ngasi di imagi rasi se kari oidoino asi ko nyo kaina rasi yam phana hai ga di harau man gi da ponje taw sala ne oh phaman bagi rei ma tum duisa ado ne kan kan thong cha de tum ne thong kaina rasi phai hai thagachari ma do aphaba no misidi koise jatluda lambi da sel da tarama su khunduini nong tuine na mo jat ke bua nong jo sikam kana chu ge ma thawal sai chibo jit pudi ban hang to re adu yam indi kha mam je le yam nungai ga sa jingi ra si phon pha to ti gi ta da isu no pi indi tula la si ne do pha de na sawi ima ga si ona tho ji da thagachari ma ado yam haibire tula rasi vrisik andagi makar hauji haibirak pada ko mithun yam haibiraki ado misnim lam tang yengsi ko yengsi color ama ngai na rasi Phal da jangbiro amta rasi Phal da akoigi makar rasi vrisik hana yengjarage mayam vrisik yam haibire vrisik se mi tinabada hai singba tangai fadabani ngasi se achobalo singba singa tinabadagi chawkhatpa phagatpa piragani masima mayam leijabi thadana hotnaro mamal yamba pot leiba yaragani sagai na yengsingani pakhang leisabi singi wakhal managani mahiroi singi budi hengatlagani yam phare ko vrisik se ngasi se mai tae achoba lusingba singa tinabadagi chawkhatpa phagatlagani hai si tanja sima mayam la horong asigi mamal yamba pot leiba su yaragani haire adune sagai haidi mi se phagaladi mi yengsinba ma dum leide edo adugi oibjani sagai ni yengsingani haiba tang yawe aduga mithun amu yengjage asauba khatna ningba loinaragani sana tapthana hona jorabadi afaba phal phangani gari tapna thogani thabak masadi pangthokani pakhang leisabi singi lowtonagani mahiroi singi wakhal charangnagani simalaire mithun rasigi khara khajik adum apha phata adum yanaraga chatle duga tula rasi so haibiraki ko ngasigi amna tula rasi se thabak thorom da hai singna hona jagani sel fangba khara chatpa numitni khajik tang da pen da ba thengnaragani ajoba singna sanbigani imung da di charangnagani pakhang leisabi singi lowtongnagani mahiroi singi honaningde makar rasi adu call ama laukhachagi horen manara made nuaite bako hello taram nokchari bing lai fam haibiu airport top tagi konjengom piamla sai singuna birabro tagaren kai mathel hona birage ngasi di soibom miro leni sawni hawni ado medam gi rasi kai oidoiba singa rasi ne buko nungti gi di tar ne ngasi di yum sengwadina ta hodreni hoi patok sarke khudong jaba thengnaba hanadagi fagatpa thoram khara mai pakpa chanbiba mating pibiba hengatpa lamtu chatpa mitinaba kanaba phangba numitni pakhang lesabi singi oina amata oiragani mahiroi singi ningani yamna fareng asisu singha ase
Damgi. Ngasi di yang pai boko. Ngahamuk ti asmang dale ke tung dale ke tau budu dai taning drami ne. Mang dale ke tung dale ke haisin. Ngasi di yang phale rami. Ngasi phare adum khoise aphabata awa nungai sidum loinar chatpanina adum madam Kadami. Thagachari. Saya number se. Ai je phone sa wo ni na lo bजे ngamre ha musu message sara share ka ni so je tharak tre ha ba Thajarake ai je thage na torombadagi iraga dum swaida dum thamma bjani adum ira thamme ado ngasi huji thajarage ai number je lajaraga ne phone na lo de na to lai re ba hoi ma thawai ani awe ma du ma than da lai re tu bo tu lai ki dram ni na ma than da taya yi sa ra lai ba ma di da puning gi waran che nang bo mo ta lo mien ta lo ne je khang da ba phone da apik ma sa wo ni na ne lo bo de su ngam da ba hoi thajala age yam nungai jare madam me to thoji nu ko me thaba hore kamera me thagachari Renuka KSS Taramnok Sari Pungsiten Apabi Khetri Mayum Kainara CM Tahibiro Hibirei Thongram Jayalaxmi Mes Rasigi Hibirei Hello Reya Taramnok Chari Taramnok Chari Ming Lefam Hibiu Khongsang de gironi Madam haji ki haibiro ai so hairak tu ka bai tori no ba Kari no ba haido se Rashi se kari oi doi no ba mes ne Mes ki hairak torabani ne hairak torakanda mo haijala ise karigi no iche naran hairak ki natra na ba ne Mes Rashi se Jaya Lakshmi na so haire adu puna haijara ge ko Chaukhatpa phagatpa pangthokningba pangthokpa aigi mi masing yamba mateng bibi behengatpa losing basing na chanbi banumit ni Santi lairagani pakang lasabi oina su nungsinagani mahiroi singi oina su lausing hengalagani haire Rasi yam phai iche ngasi se yahorak pada hawa nungsit khara dum phana laibi bro kata di aso bunu pulu doi du karibo aso wasang na chambi ba haibro kan ma yaw da adu di sumdre ha gi to lusing basing na chanbi banumit ni adu ne luting ba ai se du oi dei ne bu ko lusing ba haidi khoi gi leikai gi thabak thoramda makok thongna chenthok senjin tawba dum lai birangani adaga kainom ga ne sum kainom ga haudo ga haija haiba yaba ga lairadi ne tanaruba ga se dum chanbirakani haibai wani adumai to bra adumai na tawba jani de se mase ado ai nungsi je nungsi na cho sang du na je yum da di ka shula oi ba ngasi se isi naga chatlura kanda haidi ibungo ibeba simaina si ma tawba ya ba khot pa kari lege ga na sum tana ba hai tare ne khangdaba ma udaba ma sum tana ru badaga harau cha glass am ga thakmina dana ne ko hoi huit ke chingmina dana adugu mai jat ni damase atai ke soiram dong mandaba Muslim la je konjel ke nyong to da ai ke shu tau de kai dor rage ngasi chu ai ngonda di kai sum tau de hayo ai ngonda di ke sum tau de lok to bu man ba kon sum ta ba kanda hek dune hawa nu sit phabra na hangi se se da hawa nu sit patte nong singi pham patte ngasi de asaba nusit ne hek mayo thengna ba su hek leidana duga aing ba nusit ke yai bi gi brang asa ya horak pada ya horak pada nong khara mangam ni na khara ing ni ne ing adam ne ngasi se santi leira dam ne imung da santi leira gani haisi yam nungai jare koi che du de ho oi jare santi leiba yai fa bo iminasi life hakpam bisorjit Rashi Phal kari oibi bage habire miss aikhoini gi Rashi se kai oibi bage habire last ki do cha mana bi da na Rashi oi kolama mu lokhat chage Johnson thoksom taram no chori che mabem hello
Taram nok chari ming le pham hai biu. Hadim awang la kai dagi no mai them inau sa ne miss. Madam taram nok chari Madam sai sing na bira bro. Miss sak sana sa bani bakora supan je. Hoi. Dai da hapet no ai gi ba dong tawi dai da. Phone hekta khingjalak bane ba. Hoi. Ado kari oi doino. Ai danu ne miss. Danu. Hoi. Atai di loi taramani. Ngasi khara adum pasagre ba Haksang wakhal phagatpa afaba thoram bang thokpa mingchat hengatpa singtha bibada yauba numini lusingba thausinba oiragani santi leragani pakhang lesabi singi oina machanagani mahiro singi su hona ningani hai phare imagi senga sidi Hoi adagi di isanu pagi sidum phagi. phai shanu pi sudum shanu pi ke nom taw ma Isanu pigi. adum phai dai shanu pi gi su Hoi isanu pagi sidum phai ngasi dia do phabadi loin phai ba aina karom thok toi no hai ba. Adai da isanu pa na hai ni ko thoga lom thok toi ni. oi chumra hai do arom thok to yai de ngasi di akoi yung di chije yam phai karom thok toi no khang di ne hai ba da isanu pa na hai ni thoga lom thok toi ni mama hai re ina. phare sap mana na phaba phatre sap mana na phattaba Hoi. yam phai thagachari mama Hoi thank you miss. sigi thagachari aroiba collar ma lokhatcharaga tharom masi loisina bona jage aduga live ta leibiba mama bimola konsam maisam memcha taram na ukchari asige aroiba call lokhatchage hello Hello, Miss Sunny. taram nok chari Lang da ta ke ming le pham hai biu Sandal khong da ni to khom bane. Chandrakhong dagi ningthau khomba taram nok chari pabung pabungi rasi sikari oidoino Nan no ma yeng je badale nani re gani pulli ai si kham mamba khangani an bane. kamama khangan ba pabong isi ningsingge tawraga mayam yam gi dana ning sing pandana leire ne Ni thon kham mamba khangani an bane thon. mithun se mithun khuraga inega manai do pathok charate asauba khananingba loinaragani asauba khananingba loinaragani hai ko ngasiso isana tapthana honazarabadi aphaba phal phanglagani gari tamna thawgani thabak machade pangthoklagani aduga pakhang lesabi singi oina su lau tawnagani mairoi singi oina su wakhal charangnagani hairi ngasi je sengau ga se lo lon paina bra khang de da lo tawnagani hai bam yauri Gari ga din Miss Thawro roi da. hoi Rashi da budu ye da mahai bi rakni ye do gari ga di thawgro midana treba. ada tongi na khala su keno Hoi hoi. keno tapna thawa gari khala tong tare ga sis Gari su ma si thoro tong ro a lo rom do da chalani. khong na dum khong san do re Khong na dum san do ne ai le gam ne manin nom nom kum do ni. yam nungai jare pabong Kari gari tha ba yan ba sai thong ni. yam nungai bani thabak subagi wabo orega su ngasai gi mana masing haurakpagi palakpagi uba kanda dum wakhal se no no bune haijari bako Hoi hoi. Thani ngai su ma yam su yan mani do u mo kala tha ni handa ge len do loi na pde khe do ana wo mu chong e ala mathang amu loi na tha ge na hone ge hoi mai pak boy biu thagachari babong Pani asi de roi ba call oizare mayam aduga Facebook page ta su haibirakpa adum chorakpa ma dum mayam na caller sin hairakpa da su mana ba su dum yaure dum pa ba aduga su pa da su yarom gidra kang de do ngasi gi oina anira handa ba hairaga di vrish rasi karkat rasi ga se ade kaina rasi ga se anira handre hoi danu hangre kumba su rasi minna rasi ado loisilak pasida mo mayam punna mo
तामिनबगी खुदोंग चाबदो लौजरकांदको अमतंग पाथोक्सी पुमनमा अहनबदा Miss Rashi चौखटपा Miss Nimla चाक चाबिरब्रा न हंगकपनि चाकसे चाद्रि न मरामदंग थसहोगे चाक चाजद्रि चाक से होरन पुंग अमा दाइ चादोइनि Miss Rashida चौखटपा फगटपा पांगथोकनिंगबा पांगथोकपा आइगी मी मसिंग यामबा मतेंग पिबिबे हेंगटपा लुसिंगबा सिंगना चानबीबा नुमितनि शांति लेरगनि पाखंग लेसाबिसिंगी ओइना नुसिनागनि माइरोइसिंगी ओइना लौसिंग हेंगलगनि दुगा Miss Rashida chel chatlabasu aruba thabakti pangthoklagani anoba pot leiba yagani lusingba singna nungsibiragani yetsinba kallakpasu leiragani duga pakang lesabi singi oina machanagani mairoi singi oina honaningani Mithun Rashi asauba khananingba loinaragani isana tapthana honajrabadi afaba phal phanglagani gari tamna thogani thabak machadi pangthoklagani pakang lesabi singi oina lautonagani Mairoi singi oina wakal charang nagani karkarasida pangthokningba kharadi pangthoklagani pugni wakal thabakta tamna fagalagani anauba pot leiba yagani lamchatpa hai singani pakang lesabi singi oina wakal managani Mairoi singi oina budi chawkalagani singarasida khudong chaba thengnaba hanadagi fagatpa thoram khara mai pakpa chanbiba mateng pibiba hengatpa lamtu chatpa mitinaba kanaba phangba numitni pakang lesabi singi oina amata oiragani Mairoi singi oina honaningani kanarasida hakchang wakal thabak thoramda fawa chawkhatpa aigi mi masing yamba chathok sasinna khudong chaba luchingba singna nungsibiba santi leiba numini pakang lesabi singi oina nungsinagani Mairoi singi oina wakal chawkhatlagani tularasida thabak thoramda hai singna hona jagani sel phangba khara chatpa numitni khajiktangda pendaba thengnaragani achauba singna chanbiragani imungda charangnagani pakang lesabi singi oina lautonagani Mairoi singi oina honaningde duga basic rasida mitinabada hai singba tangai fadabani achauba luchingbaga tinabadagi chawkhatpa fagatpa piragani mamal yamba pot leiba yagani sagaini yengsingani pakang lesabi singi oina wakal managani Mairoi singi oina budi hengalagani Danurasida hakchang wakal fagatpa afaba thoram pangthokpa mingchat hengatpa singthabibada yawba numitni luchingba thausinba oiragani santi leragani pakang lesabi singi oina matinagani aduga Mairoi singi oina honaningani makarasida cheksinna honajagani tinaba singna yengsinba yesinba numitni makok oiba luchingba singna nungsibiragani pot leiba yagani imungda ingna leiba numitni pakang lesabi singi oina nungsinagani Mairoi singi oina lauseng chawkhatlagani Kumbarasi kudong chaba mayok naba sel fangba pot leiba yaba sakhangbiba hengatpa aigi mi masing yamba numitni chathok chasinda cheksingani pakang lesabi singi oina wakal managani Mairoi singi oina wakal hengalagani aroibada minarasi khananingba muknaba asauba loinaragani gari thauba lamtu chatpa cheksingani sokangani changjarakpa kankhaluganu santi leite pakang lesabi singi oina sumugnagani Mairoi singi oina suhananingde masini pujarakli bangasigi mayam se loi phara ganda ne ngasi se minarasi se kainung tawle faramda wani da dawdo adubu yengasi akhoi ni nangamni da Thagachari myam pumna makha tarak pasidi nukti fongliba pause singi maroiba pausing amuk taminasi asigi matamatang Wapham amadi Rashi Phal tabiriba mapungban biriba pumnamak pu thagatba phangdoksari atinba break amatang lawjagi Lengsin Biraksi MM Vision Center Khangabok opposite KM Blooming Higher Secondary School Mapham asida frame the 50% ki discount pizari loinana blue cut amadi blue cut photochromic logoda ahongba mamalda phangbigani Khangabok te leiriba KM Blooming Higher Secondary School gi hek opposite te leiriba MM Vision asi ayuk ki pung 9 dagina numidang wairang gi pung 5 phawba nungti gi hangduna leijari Mapham asida village volunteers singi hena khudong sabu su pizari relief camp ta leiba satra satri singi khudong saba kaya piduna laksari makha tana su pijakigani emergency da mitta phattaba changba phau yokup nungjreng asina chingba changkhrabadi wabiruruganu madugi damakta khudakta lokthokpa yabagi khudong saba su MM Vision Center Khangabokta khudong saba leijari loinana anauba khudong saba amana hangdokchari MM Vision Center Hairok branch near CSC Hospital Hairok masigi damakta call tobiu 8787496898 loinana 9383091048 loinana MM Vision opposite KM Blooming Higher Secondary School asigi number na 8787496898 amadi 700575418 ngasi magleng sinbiraktuna adhomna khudong saba singasi lobiyo
MM Vision Center Khangabok Amadi Hairo Branch. Money bag ama tahawri hairiba money bag asi wangjing dagina uyal wangban fawgi manungda tahawba money bag ni money bag aduda yawkhiba che chang singdi service ID card Aadhaar card PAN card driving license ATM card voter card asina chingba yawkhre kanagomana khunbi bethoklabadi uyal awang laikai da leiba Huidrom Ashok Kumar da sinabiyo awamal matik chana kachagani contact number pijari 8575175994 amuktanga hanna 8575175994. Slopeland Public School, largest and finest residential CBSE affiliated school, Khongjo. Class 11 Science Arts Commerce की admission हौरे छात्र खुदिमक admission तौबदा free ओइजगनी लोइनना मिंग चलब छात्र खुदिमकता लुपा लिसिंग तरा तरा खुदक्त केस ओइना पिजगनी अहान बलाक छात्र चामदा लुपा लिसिंग तरा तरा पुन्न लुपा लाख तरा पिरगनी. For more details, mail us at infos@slopelandpublicschool.com and WhatsApp us 96155201009. Once again, 96155201009. याइफबी आई केयर की सही मरी सुबगी एनिवर्सरी लाखपगा लोइनना मियाम गिदमत ऑफर फीचरी मिड लाइंग बगी ओपीडी फ्री ओइजगनी अमदी फ्रेम दा 50% अमदी लेंस दा 30% की खुदोंचाबा पीजरी लोइनना याइफबी आई केयर की ब्रांचिंग याइफबी आई केयर खंगबोक बाजार ऑपोजिट SBI ATM अनि सुबदा याइफबी आई केयर लमसांग बाजार अहुम सुबदा सुर हॉस्पिटल काक्सिंग लमखाई ब्रांच अकुपा मरोल गिदमा कॉल तोबियु 73959 अमुकहना 73959 याइफबी आई केयर की तोंगा तोंगा ब्रांच अहुम द थमजरिबा खुदोंग चाबसिंग असि मियामना लोबियु. Lengsinbiro Yaipokpa The Rehabilitation and Child Care Center Kwakachal Akam Lekai Imphal West Manipur Drug Natragayu Alcohol Addiction Amadi Mental Disorders Pungning Wakal gi Laina Sing Lahingtari Hariba Mafam asida Laying Liba Pungning Wakal Mental Disorders Kina Depression Anxiety Bipolar Disorder Schizophrenia Amadi Atay Psychotic Disorders Sing Tonga Tonga na Pungning Wakal ga Mari Lainaba Laina Sing Amasung Nisadi gi Oirakpa Pungning Wakal ga Mari Lainaba Laina Sing Experience Lairaba Doctor Amadi Staff Sing na Kupna 24/7 CCTV camera da monitor tawraga layingjari drug addiction amadi you alcohol addiction problem singsu layingjari mapam asida experience lairaba doctor amadi clinical psychologist staff singna punna kupna senaraga layingjari mapam asida weekly gi health checkup su tawjari nungaiba hygienic oiba masa masa gi bedding amadi AC room da nungaiba mongda siksin senaduna layingjari layingiba patients amadi family gi su changnaina family counseling amadi individual counseling su weekly basis tawjari mapam asida laboratory test tawbagi khudong chabasu phangbigani akupa marol gi dama call tawiyo 98630-32860 Loinana 600-921-4827 Loinana office ki number 0385-356-4641 Ngasi Matanabiu Yaipokpa The Rehabilitation and Child Care Center Kwakachil Akham Lekai Imphal West Manipur. अहानबदा मरुओइबा पाव म्यांमार दा थोकलिबा लान gi saitheng manipur da su chapchana phangle kamjong border town thingzinkhre म्यांमार gi lan da india gi security force yausile haina ngamkhai gi hunja singna maral sirakle thawbal gi PHED office mai sakre
Sakhangdabasingna kaplambadagi sinmi ama sire anina sokle nupi lalonba transgender ama nomaina kaplam lai hari Kathokrabasing ining sing numit pangthokre anobo government semlaba matungda peace accord makha sathagani haina em nongyaina phongdokre Taret suba thobasing ining sing numit thoram pangthokre Miam gi lengak linglaba khakta da isagi saktam kanjaba ngamgani haina Central Committee na phongdoragi AAP gi Bivap Kumar police na faki badagi Grezwal mai hona saukre Modi na jail ka khel sanare hailaduna ngasi BJP headquarter da thomjingani haina lauthokre AITUC gi mass campaign hongthokre Manipur da BJP gi lengak lehaliba kariginu haina khaidem manina phongdorakle Sangana na bathaurang toriba rehab center mai tharam lehari Amadi entrepreneur singi awareness program pangthokre Kurumsari Morning newspaper reading midyang tabiri ba madi tabiri ba singbo pusparani lai shomna taram nokjari Maroiba pausing miyam da sandok na pijari Hauki ba hingi pung taraga mathoi makhairom tabada Thobal police station dagi makha pangna national highway samaga sumna anigi paringda meter sawngarom chalaga leipa PSEG Thobal division gi ka tarulom leipa office building maina tumna sakre office sangba sogidar samna da hingaure maisak pasida division asige executive engineer assistant engineer SO amadi atai official singi room dalaiba iron goddess almari yauna office ke record ki thamba document pumnamak maina sakre thaudo asida office asige sawidar gi tumpham ka su mai sakhi office asige chawidar na phongdorok pagi matung ina haukiba ahingi pung taramathoi makhairom taba adwaida mahangna mikap tholokpada makhol ama tai haiduna yenglubada mai adu saklambani Madudagi office ki miyoy singda mathang pau piraba matungda Thawal fire service ke fire tenders laktuna mai adu kanki mai sakpi thaudo adu karidagi horakpano haibadu haujuk phawgi oina khangba ngamdri adubu office ki building da leipa electric wire dagi short circuit thokpadagi mai horakpa oiramba yai haina thajanari Myanmar da lengak pariba military junta gi mayokta leibak asigi tongan balup kaya marum na lan horakpadagi achoba lanjau ama oiriba asigi saitheng Manipur da su chapsana phangle Myanmar ga tainari ba Manipur gi Kamjong district da sathok sasin tawbada Indian security force na athingba kaya marum salaikre Urkhul district ki paumi singi oiba team ama nahan Kamjong gi tongan ba mafam singda satuna yengsilubagi matangda amadi Singphang kauba paumi amana da don tan takta phongba pau asina hai Myanmar gi lan asina maram oiraga Kamjong town amasung ngamkhai maya da leiba khul ayamba Assam Rifles amadi paramilitary forces singna section ngak senduna thamkre khul sing asida changba amadi thokpada ka henba checking kaya marum chatharakpa maramna khunja singda khudong chadaba kaya mayoknare Paugi team asina nahan Kamjong district ki mafam singda chatnana bagidamak Kamjong district headquarter da lakpa matamda Assam Rifles ke check post amada thattuna check tawki loinana wahang pahung kaya marum chatharaba matungda makhata na changbagi ayaba pirakhe makhata na sangsin ba matamda Assam Rifles ke atai atopa check post kaya marum su thengnarakhe team asina Napisa yobada mafam aduda air personnel singna paumi lakani haiba mangjona khangnaga leiramki loinana mafam aduda matam sangna panduna leiramlaba matung Kangpat center checkpoint da su kuina panduna thamki haire mafam aduda leiramba truck driver amana phongdorakpagi matung ina checkpoint asi nongna hanglakki bani masina sathok sasinda yamna khudong chadaba mayokna halle tungda paumi ge team asina Oloyo checkpoint Yaurakpa matamda mafam adugi Assam Rifles ki commander ga unaduna wari sanaki loinana district asida security gi ahenba section thorang lokhatliba asigi matangda marik sumba Wapham amata phongdorakhide haire
Paumigi Kangbu Asina Kamjongi Myanmarga Tainaba Ngamkai Dalaiba Namli Wangli Kaka Trade Center Amadi Choro Jingsoi Fine Jingba Wapham Singda Satuna Yangsinki Choro Jingso Faige Ningtho QR Athot Amadi Village Secretary Jona Kaisingna Fungdorokpagi Matung Ina Makoigi Kul Asida Hana Yum Lising Amagi Matakta Lairambadu Hausikti Lan Asina Ohelakliba Fivam Asina Maram Oiraga Kunza Sing Mipaina Badagi Ayamba Lansina Kre Kulasida Yum Chamarom Tamak Ngai Hore Maram Masina Kulasi Kuntak Lansibaga Pankak Oire Haina Pongdoraki Namli Giningtho QR License Kaisingna Paumisingda Fungdorokpagi Matung ina Assam Rifle Sing asi khul asi fauduna numit khudingi chathok sasin tawi masida khulgi authority da khangalamba leite loinana khulgi akoibadasu wire kyamarum tingsinduna khunja singi thabak thoromda chauna ayetpa piri Assam Rifle Sing asina kuki singi refugee camp asige akoibada yamna toina patrolling satli atai atopa camp sing da leiriba asidagi kuki singi camp sing asidana hena thawai yauna senabagi mami dai Asigumba Achan Mirai Naiba Tawong Asina Kunza Singi Maraktasu Chauna Nunang Bapo Hale Kunza Sing Nalo Uba Nga Pabana Singba Tawdaba Yadraba Tabak Singi Damak Satok Sasin Tawbada Assam Rifles na Atingba Kaya Marum Piri Masigi Sumatakta Singi Manung Hanjin Bakul Asida Mitop Kaya Ama Sangsinduna Laisilakpa Sina Isingi Awabachu Chauna Mayok Nare Haina Pongdoraki Kaka Trade Center ki Village Authority Ama Oriba QR Sorengam na Fongdorakibada Kamjongi Mafam Kia da Sagsafam Lauduna Lairiba Lanjena Rakpa Mioy Sing Asebo Kunza Sing na Mioy Bagi Minungsi Yengduna Angamba Mateng Pangduna Lakibani Adobo Isingi Awaba Kam Tengna Mayok Nare Maramasina Tungda Makata na Hena Awaba Mayok Naraktanaba Lenga Asina Mijeng Sanghaning Haiba Wapham Fongdoraki Masakang daba kulay paiba kangbu amana ngarang numidang pung 8 minute ni furom tarakpada Lamphet Police Station na kuanba Nauremthong Kumantem Laikaida Kiston Infra Private Limited ki thabak subachinmi ahum nomay na kaplambagi manungda ama sire atopa ani na soktuna Rims Hospital da laikanakre nomay na kaplambadagi laikidraba thabak subachinmi asigi maming Sriram Hansta Jharkhandagi ni haire Rimsta Aruba Fivam da Laikanari ba Miyoy ani asi Bitu Murmu Sahi Kungani Thoi Apokpa Srilan Murmu Jharkhandgi Goda District Dokadan Village Tagini Mahaki Yathangba Khuningda Amasung Oi Thangba Khonggi Khuuda Nomai Maruna Pale Haire Sokpadagi Laikanari ba Topa Miyoy asina Mitalan Sorel Sahi Yangkai Apokpa Dorbori Sorel Jharkhandagini Mahaki Pishumgi mathakta nongmai maruna pale loinana oigi khubak amasung oi thangba ngaki sarukta nongmai maru amamam pale haire police tagi phangba pauna sakangdaba singna thorokpa Creta car ama start hodre amukta inbiu haina Nauremthong khulem laikai dalaiba thabak suba singi potha sagda nupa ama sangaklaga haijarake tanza aduda makoi ahum insang napi leiruraga mafum aduda yoksilakpada ngairibani makoi ahum tholaklaga gari innanaba thaurang tauringaida sakhangdaba sing aduna nongmai round kyamarum kapsilambane amaromda sendong khara khaki nupi angang singbu lalon pot oina khallaga yaitong khamdongba miyoi singda sanapot ki maungda sanabagi thabak tawba nupi manbi transgender ama koireng na lusingba UNLF na nongmaina Pawasi makatana pichari. Nomaina kaptuna warakre Lona Tinkraba Lalolup Asina, Warakraba Mure Sim Phal West, District in Manung Jan Batagyan, Kongbal Maning Lekaidegi, Kumarjit Laishram, Sahi Kuntrani Toini, Apok Pasarat Gawe, Mahak Nupi Manbini, Bishnupur District, Mapamamada, Haukiba Hingda Nomina Kaptuna, Warak Tungi Mamangda, Parba Kumarjit Paumisingi Mamangda Putoki Bane. Party Mahut Siladuna Pibarel, Angom Jacoba Machinchat Ba Mui Amana, Paumising the Haike.
lalholup asina ningtam yawal iho sangsin bahorak padage khunai asiki miyam gi maru oina nupi singi damak kathoktuna lakli amadi thabak tawrakli lup asina nupi singi damak achoba phida ama pide adubu asigumba nupi angang singbu lalon pot amadi sana pot oina khanbagi thawdang chatharamba si yamna laibak thibani lup asina sigumba thawong sing asi haksina lawi matau asumna awang bathakta nupi lalon bagi thawong sathabagi damak kumarjitpu phagat pani kumarjin achoba maral ama langjarurabanina chairak amadi soidana piragani kumarjina sumahaki maral sing adu yazarki haina mahakna makhatana phongdokhi Serak asida ngarang ayu pung 9 minit ni furom tabada Imphal West District ki Pasoi Police Station ni manung janba khumbong PAC manakta kumarjit masakhang daba miyoi singna nomina kaptuna sohalam bani hairi Manipur University ki makhada leriba college singi chathariba admission process asikudakta leptuna anoba notification ama thokadabani haina kanglaipak students Association KSA gi Secretary General Sanjoy Khulakpam na thadorokpa cherol amata haire Association asige cherol asina makhata na hai tha asigi taragani thoida class 12 ki exam haidokhibana maram oiraga mahairoi singna makhata na mahai tamnana ba haibade graduate course tamnana bagidamak MU gi makhada leiba college singi oiba admission process hawrokpaga loinana MU gi maikaidagi su akaknaba matam ama piraktuna admission process loisinana ba order thokre loinana college singna admission process ki damak honari basida mahairoi singda hena awaba gi mathakta awaba ama hapaga pangkhak oire maram maduna hojik chathariba admission process ase athingba thamjare haire Sahi sige higher secondary examination da position lawr kraba amadi mark wangna phangduna mai pakla kraba competitive success academy uripo ki mahiroi singara school sige management committee na siduna pungning thogat pa utkre punsi khongsa chi saruk ama oina Jiribam district da numit mari ni leiduna Jiribam gi tonga tongan ba CSO merapai bi amadi school ki ada satuna miyam ga unaduna leiringai cherak asida ikhang khanghaudana Guwahati da All Manipur Christian Organization gi banner makhada maite amadi kuki gi oiba pisto ki bifam ama phammi haina yamna kana viral oirakli ba asida social activist Royal film yawi haina thamlakli ba si impham yaudaba Wapham amani haina Jiribam gi babu parada laiba All Jiribam Working Journalist Union ge
Manipurgi ina khulaba culture si matam sana sizinaduna uthoknaba honarabadi Manipur si hena masak thokani haina masak naraba filmmaker Aribam Siamna phongdokre Manipur State Film Development Society MSFDS na sinduna malemgi phabakta achouba phida ama kanba ngamba isano filmda saktam langkiba madi langkibi singbu okpagi thorum ama Palace compound laiba MSFDS ki holda Aribam Siamna Haikibada Manipur dance asi malem da sakhang daba awang bathakta thangatpa ama oiri haina phongdokre India government amadi pambaina lusingba UNLF anigi marakta peace accord taunakhiba do anoba government semlaba matungda makha sathagani haina party asigi acting chairman oiriba Moirang Them Nongyaina phongdokre Wapham asi pambaina lusingba UNLF ki organizing committee na sinduna kathokraba singi numit Ningsing numit lising ani kun gamari ngarang Phal iske nongpok sanjen bamda pangthokibada mahakna phongdokhibani Koireng na lusing ba UNLF ki taret suba athauba sing ningsing numit ngarang party asigi central headquarter MPA gi general headquarter external affairs department ki headquarter party ki tongan ba department singi headquarter amasung Manipur gi manung amasung mapanda lairiba party amadi Lanmi ki unit singda phangthokre Uttar Purva Transformative Industrialization Scheme Unati lising ani kunga mari ki matangda nomagi oiba awareness program ama Unako group na sinduna Hotel Classic Grande ki Imperial Hall da pangthokre Awareness program asida Manipur lenga ki trade commerce and industries ki director Yumnam Robita Devi Manipur lenga ki joint secretary Polem Lenin Singh Northeastern Development Finance Corporation Limited Netfigi DGMW Pabin Kumar Singh Netfigi AGM Priyobarta Guru Mayumna special invitee oina saruk yaki loinana scheme asigi matangda Wapham kayasu phongdokhi Returning wall sanba masung PSED gi 5 tingnana ba thong sanana bani haiduna Phal turel amasung iril turel gi torban sing tawkhaiduna thamlabasu lenga ki mari reinaba department singna mijeng sangdaba amasung thausadabada maram oiraga nongju thagi matamda miyam phusemi chau thoklakpa yabage phibamda leire Paugi matung ina langthaban AC gi manung janba khongnang phaidek pida Haukiba chahi amaromgi mamangda Phal turel gi torban returning wall sananabagi haiduna torban gi sarukta meter sanirom leibak tokthoklaga returning wall chanba horaba matungda thabak asi loisindana khangtapta thabak leplaga loisindana leire Mapham asigi miyamna phongdorakpada hairiba returning wall chanbagi thabak asi chahi ama makhairomgi mamangdagi horakhibani loinana matam khara thabak suba horamlaba matungda hariba thabak asi makha sathadana khangtapta leplaga leirakpa thani palom pharakle masina maram oiragai sing isau thokpa matamda torban kaiduna miyam ichaugi awaba mayok nagadra haibagi mi paiba leire haina phongdorakhi Manipur da thokliba kanglup ani gi oiba irang asina maram oiduna tungan ba relief camp sing da sangjafam lawtuna leiriba inmate sing masa gi khul leikaida amuhana hanjil handuna tangdu leitana lehanana ba lengak na honari haina Moirang esigi MLA thongam santina phongdokre Matam gi oiba harau kumai sing amadi lai harau ba khaktada mukna sanabana masana asibu yokhat pangam loi haina Students Union of Kanglai Park Suki Health and Sports Secretary Moirang Them Basko Chanuna phongdokre Manipur da BJP lenga leitaba yade haibagumba ama leire hairaduna Manipur da di BJP Suksan Sanadre amasung Manipur da BJP gi lengak ekhoina sum leheliba ase karigino haina hanagi Manipur Human Rights Commission gi acting chairperson Khaide Manina phongdokre
Wapham asi All India Trade Union Congress AITUC na sinduna Fresh Club ta mass campaign haudokpagi tharamda mifam loi oiraduna mahakna phongdokhibani. Nahanu midang pung 12:10 rom tarakpada irilbung PS na konba Kiamgai Santipurda nauna sagatlaga sanganna ba thaurang toriba New Dawn Drug and Alcoholic De-Addiction Cum Rehabilitation Center sakhangdaba singna mai thadoklamle haire. Thaudo asida center asigidamak thaurang tauba phamung sing ugi sofa set refrigerator amadi atei polam kya natana ka henadi amang ata thohodre haire. Thaudo asigi matangda center asigi chief functionary haubam nganbana phongdorakpada center asi hana lilong sa jingda salaibani adubu campus pikpadagi social welfare loisangi chana kanglon ngakna salainana bahaiduna Kiamgai Santipurgi mafam asida sakibani. Mayai kaba chinja amasung drug ki mayokta chief minister gi mijang makhada sangsilakliba lanjang asi sogatpo ina drug user singbo lamjingnana ba center asi hangdokpani adubo thawong asi miyoi kharna atamdana tawramba mali police tasu wakat khrebu wafam phongdoragli. Haukiba ningthaukaaba numita Delhi gi Chief Minister Arvind Kejriwal gi naknaba miyoi ama oiriba Vibhav Kumar na AAP gi nupi MP Swati Maliwal da khupakna thaba amasung khongna kauba yauna phuki haibagi complaint dagi Delhi Police na lokhatpa case ka mari leinana ngarang numiyungba matungda Vibhav Kumar bu Delhi Police na fajan khibadagi Kejriwal mai hongna sauraduna Prime Minister Narendra Modi na jail ka khel sanare hairaduna AAP gi MLA amasung MP singaloina na ngasi numiyungba pung 12 tarakpada BJP gi headquarter da thomjillagani haina lauthokre. Makha tarakpada mapan yoba pau pijari. Hamas na farba matungda hatkraba Israel gi nupi ani yauna miyoi ahum gi haksang Israel gi lan misigna phangbangamkre. Israel na Northern Gaza da leiba Zabalia gi refugee camp ta akan bamong da nongthakta bom thadaduna amadi leikhadagi tengnu chingba khusukhulai kaya sizinaduna landabadagi pungkunga mari gi manungda miyoi mabudraga humdoirom hatkhre hairi. Lebanon gi amna sakti leiraba khulai paiba group ama oiriba Hezbollah na advance oiraba khulai amadi drone sing sizinaduna nongthaktage masing yamlaba bomb sing thadaduna landakre. Afghanistan gi Minister of Interior Affairs ke maikedagi phongtorokpagi matung ina khulai paiba miyoi amana Afghan macha ama amadi Spanish ke tourist ahum nomina kaptuna hatkhre hairi. Kyrgyzstan ki konung Bishkek ta Pakistan Bangladesh amadi India ki mahiroi singda mafam adugi mahiroi singna phubadagi mahiroi kunga mapalom asok apan nangkraba matungda India ki Foreign Ministry gi maikedagi hauji oiriba phibam asi yenglaga India ki mahiroi sing hostel dagi mapan thoktana lainanaba khanghankre hairi. Numit kharani asigi manungda amuk Afghanistan da akan mamongda nong tabadagi ising isaw thokpada miyo yang khairom sikre loinana yum lising anirom su chawna amang ata thokre hairi. Russia amadi Ukraine leibani gi marakta soknari balan asida Ukraine gi lanmi masing yamlakta bana maram oiraga leiba asigi jail kaya da leiriba miyo sing soknari balan asida yahonana bagi bill ama pass tawkre. Samajwadi Party amasung Congress ta khakta khat haikiba Prime Minister Modi gi karem na bachi gi matang da Samajwadi Party Chief Akhilesh Yadav na nahan pakhum piraduna makok thongba pham adudagi hauzik miyam na mahakpo phatta phat haibadi yamna thuna lauthok haikre. Rajya Sabha MP asigi maming
Makti Pandana Swati Maliwan case ki matang da ahan boina mahang na fongdok pada Delhi Chief Minister Arvind Kejriwal na BJP government asida onsin kre amasung Aam Adami Party dagi mioi amagi mathang da ama fana ba mahaki personal assistant Vibhav Kumar na khwadigi nauba target oibagi damak government asida maral sikre NEET exam singi damak mafam asida paper Sever gang ama chalai haibagi damak MBVS mahiroi ani yauna mioi mari fare haina police na thangjagi numita fongdokre hairi IMD na thangjagi numita lakliba numit kharani da Kerala da Yamna Sathina nong kana sugani haikre amasung May 18 amasung kungi damak state asigi district kharada red alert taukre IMD na state asigi district ahum da May gi tarik 18 amasung kungi damak red alert lauthoki bani makha tarak pada sanabagi pau pisari Kazakhstan yumbu oiraga laiba sigi city Astana da suthariba boxing tournament Ilorda Cup 2024 da Nikhat Jaril amasung Minaksina gol lokhibaga loinana Indiana puna medal taragani thoi loduna campaign loisinkhre India gi makok thongba nupagi double spear Sunwick Sunrise Rankiredi amasung Chirag Setina Chinese Taipei gi fear Lu Mingse amasung Tai Kai Weibo Maithiba Piramlaga Thailand gi konung Bangkok ta sathariba Thailand Open 2024 Super 500 Badminton Tournament ta final sangle Indian Premier League IPL 2024 season gi Nahan atheng bada Mumbai gi Wankhede Stadium da sanaki ba tournament ki humpuga tare Super League match da Lucknow Super Giants na Mumbai Indians po run taragani panda maithi ba pikre Silia gi sanaroi Nicolas Jerina US ki Tommy Paul bu maithi ba piram laga Italian Open gi men's singles final da hanagi World Champion Germany gi Alexander Zverev ka lamba taunaragani Sarit Sarak Federation of India na sinduna Sarit Sarak Association Delhi ga khusamnaraga Akhil Bharat Hindu Mahasabha Auditorium Hall da sathariba ahan banesen Sarit Sarak Championship ki ngarang nini suba numita Manipurna mangjil thaduna satkre ahan ba Saina ba sub junior boys kg ang kuntraga manga gi group da Manipur gi Tongbram Manoranjan na goal Assam gi Marangthem Bisorjina silver aduga Kerala gi Adidef na bronze medal lauki Kerala Vaster FC gi captain Adrian Luna gi contract kumjali sing ani kungatare fawba sangdok le haina Indian Super League ISL club asana thangjinumita lauthokre Asian Games medalist Ramita Jindal na nupigi meter 10 gi air rifle da yamna fajaba performance utuna Madhya Pradesh ki konung Bhopal da sathariba mari suba Olympic selection trials da makok oiduna Paris Olympics ke kota phangbagi khudong saba hena phangkhre Manipur Horse Riding and Polo Association gi midyang makhada New Vision Organization yari pok top sing thana sinduna tha sigi 15 dagi hoduna team 18 na saruk yaduna top sing tha amasung Ningthaunang Kangjaibung Lampak ta satharakpa hanba state 11 Iraisa Polo Tournament 2024 ki ngarang sanakiba male singda Singkhai Hunba Polo Club amasung yumbu New Vision maipakre Amadi Phil Foden na career ge khwadi ki fajaba performance utuna Manchester City bu thangna na mariyak suboina league ki title lobagi lambi semki badagi Premier League ki Player of the Year tare haina Premier League na thangsinamita lauthokre
All Manipur Football Association na sinduna Artificial Turf Ground Lamlong Thongkhong da sathariba Manipur State League lising ani kunga humdoi lising ani kunga marida Nisa Thangmaiban final sangkre rang sana ki bahan ba quarter final da Nisa na The Athletic Football Club AFC bo pansil ama sunoda thoiduna final gilamba ngaiki Manipur Cricket Association na sinduna team kungani thoina group mari thokna khaidok laga saruk yaduna sathariba ahan ba MNCA Men's Under 23 Wapham Birmangol Ningsing Tournament ki public ground Khangabok Part 3 Cherapur da sana ki ba match ta Trau Khamnam Bazar na YPSU Lalambungpo Ranza Musumna Mangada Mighty Bapikre Amadi District Sports Association DSA Bishnupur na sinduna Team Tare na saruk yaduna mini stadium Bishnupur da pangthok libatara tare suba and Balananda Ningsing Second Division Under 17 Boys Football League ki matching da SISA G Ulo amasung TGES draw satkre amadi Trau mai paktuna point phangkre Loislak pada maroiba pa amhana pijari Myanmar da thokli balan gi saitheng Manipur da su sabsana phangle kamjong border town thingzin kre Myanmar gi landa India gi security force officer le hanangam khai gi funsa singna maral sirakle Thawbal gi PSED office mai sakre Sakang da basing nanan local sinmi ahum kauthok laga nomaina kaplambada ama sire Anina Laikana Kray AAP ki Bibab Kumar Police na Faki Badagi Craziwal Mai Hong na Saukray Modina Jail ka Khel Sanare Haira Dunang asi BJP headquarter da Thamzilagani Haina Lauthokray Lamsat Naidaba Naidavi Singlet na Warak Lagli Asaw Asang Singda Laisabi Masung Mau Sakhang na Halaga Yolu Bani Haiba Nupi Mandi Nupa Ama Koireng na Lusing Ba Yunalap na Warakray Manipur da BJP gi lengak lehaliba karigino haina khaidem manina phongdoragli Sangana na bathorang toriba rehab center ama mai thadok lamle haide Kathokraba singining sing numit thoram pangthokre Anabo government semlaba matung da peace accord makha sathagani haina nongyai na haikre Tare suba thoba singining sing numit thorom pangthokre miam gi lengak linglaba khakta daisagi saktam kanjaba ngamgani haina central committee na phongdoragli Amadi entrepreneur singi awareness program pangthokre hai Pijariba pau sing sigaloina na hosiki dinungti gi phongliba pau se sindagi lapthok saba maroiba pau sing Miyam da pija balo shinjari mijang tabiri ba amadi tabiri ba simbo amuka hana pusparani lai shomna khunjari Nungairaba Paujel Guwahati to Labor Maming Leraba Indira IVF Fertility and IVF Center Hariba Asigi free infertility and test tube baby gi consultation Taunanabagi the Mokta Lakriba Megi Tang Kungataruk English singing Kungamari Yai Faraba Nomizing Numiki Pung Mapan Makaidi in a Pung Ohum Pawada Sur Hospital Kangabok Saniro Thobal District Manipur the Leriba Hospital Asida Pangtuk Sagadori Nasing Asimak Adumna Register Tokshin View Mobile number 977-3398530 Amukana 977-3398530 Hariba Asing Mari Lena Valena Singda Low sperm count Oiba Nail sperm count Vasodilation Low sperm motility Poor quality Blocked fallopian tubes Egg formation problem Adenomyosis Irregular menstrual cycle Untimely rupture of eggs Uterus fibroid Endometriosis Loinana PCOS Hariba Lena Singa Sida Suadom Tana Bibiyagani Nasing Asima consult on Nanabagi the Makol Tobio Indira IVF Fertility Expert Wapham Sur Hospital Dr. L. Somen Kumar Part 1 Saniro Khangabok Thobal Manipur Admission open
New Era Higher Secondary School, Thobal Okram Wangmataba. How ki bachahi 2019 dagi kosem na loba class 12 ki exam singda school asigi position holder kya puthok ki badanatana how ki bachahi 2022-23 gi session gi oina su position holder